Delhi na kaurakpadagi NDA gi MLA sing paisinkri popular government semalakadra natraga resign tawhanduna assembly dissolve tawnaba kauribra khangdri Manipur lairiba president rule gi lenga asi tha asigi taraga humdoi sahi amma mapung pharakpaga loinana masigi mamangna popular government ama semlakpa natragana assembly dissolve tawkhigadra charangaringa gi sera sida nahan numidang athengbada Center of Manipur Lady NDA gi MLA Punamak Delhi the Laknamba Kaurakpadagi Narang BJP Manipur Pradesh ki President Adhikari Mim Sarda Ahmad NPP Manipur gi President Lorho Forjayauna NDA gi MLA Kuntragatra Delhi the Paisnikri Press the Pamo Pau gi Matungina Ngasi February ani the Delhi the NDA gi Alliance ki Mipam Ama Pangtokadori Hariba Mipam Asigi Damak Manipur Lady NDA gi MLA Singsu Delhi the Laknamba gi Damak Kaurakibani Ngasi Delhi gidamak Imphal thadokhraba ngarang NDA gi MLA sing adudi Speaker Thoksom Saitrabata hanagi Chief Minister Nongthomam Biren MLA Awangbo Niumai Karam Syam Usam Deven Thanaujum Syam Kumar Tongbram Robindro SKB Laisio Kaising L Rameswar Sheikh Nurul Hasan Erengwam Nalini Khongmatabam Ibom Sa Kongkham Robindro S Rajen S Nishkant Laisangthem Susindro Haikham Dingo Sapam Kunja Kesor Keba KS Loken Zepanmai, S. Premchandra, S. Ranjan, P. Brojen, Dr. Y. Radhesham, K. S. Zoykishan, M. Rameswar, R. K. Imo, T. S. Radhesham, Gobidas Konthauzam, Diganglu Gangmai, Z. Komosa Madi Thanauzam Bisorjini, MLA Kasim Basumdi, Mangzonuna Delhi the Lekre, Nasigi Mipamashida, Mark Susarugyagan Hari. Ngarang Delhi gi damak Imphal thadokhibe MLA sing aduna makhoigi khongsat adugi sapsaba maram pawmisingda phongdoramdragasu lengak semlakpa ngamba oisanu haina phongdoramki ningsingba yabadi mamang sai English ngani ga kunga manga gi February 10 dagi hogadaba Manipur Legislative Assembly gi budget session da matam adugi lengak lusinglam Minister Biren gi mathak thajadabagi mot opposition party na pukhalakani haina phongdokraba matung Assembly session haudringa gi mangoina matam adugi Minister N Biren Delhi na Kaurakhi Thazaruba Tawduna Assembly session mangoina Biren bu Chief Minister Phamdagi resign tawhankhibadagi sahi adumaki February 10 digi hauna lamdamasida President rule gi lengak thamjilakhibani mataw adugumna ngarang Delhi na Kaurakpadagi sanakhibe MLA singasi miyamna pamnariba popular government ama semalakpagi mahutta makhoi punamak resign tawhonduna assembly dissolve tawbaga loinana Manipur President rule gi lengak makhatana sangtharakadra haibadu tambangamdri sera sida Sayesigi January Kungani Pandigi Haurakiba Parliament ki budget session manungda Manipur gi oina budget March 10 amadi taragani thoi putholagani haina list tawkhiblekhre oirakliba phiba masina center na Manipur President rule makhatana sangthanba pamlibra haibadu asoba wangam oirakli Manipur popular government ama semlagi khanwa taragadi Manipur gi budget parliament ta puthoknabigi list tawramroi haina akhangai kyana phongdoknakibasu lekhre Ngarang airport Delhi Khongsana bagi damak thunglakhibe NDA gi MLA singna pawmising unabada center na Kaurakpadagi Delhi da satliba sigi maram sapsaba khangmamdri Delhi yauraga mifam yaurba matuna khongsat sigi sapsaba maram khangmangani haina MLA singna phungdoramki hanai Chief Minister Nongthoma Berena pawmising na phungdoramada mamangna BJP gi MLA sing center na Kauraktuna pulluraba laikhre Ngarang amuk NDA gi partner punamak meeting gi damakta Kaurakliba sigi yamna positive oiba outcome ama lakani haina pawmising da phungdoramki MLA Gobidas Konthauzano phungdolamada nanumidang mifam yaunana ba center na Kaurakpadagi Delhi da sapani state asida miyam gi oiba popular government ama yamna athubata laknaba isor khurumsi haina phungdoramki amaramda hairoki MLA Thoksum Radesh yamna pawmising da phungdolamada center na Delhi da laknaba Kaurakliba sigi sapsaba maram khangdi Kaurakpagi satpani adumapo miyam gi oiba lengawa semlakpa yabagi expect tawi haina phungdoki popular government ama semlakpa tarabadi kanana lusingbu erakpa yabagi haina hangbada MLA Radhesham hai qualify oiba miu ama sentana khanjarakani haina phungdolamki Atopa source amadana BJP ki koki MLA singyauna koki MLA ayamasu ngarang Delhi yoksingkri haina pawgil kunsingna phongdorakli press ta phangwa pawda ngarang New Delhi da satnagadaba ruling party ki MLA khradi hana New Delhi da masagi thabak singi satuna laibasu yauri heri ngarang ayu New Delhi da sanabagi da Manipur Legislative Assembly gi Speaker Thoksom Saitrabata na khwaidigi ngana Imphal airport ta thunglaki madugi matungna nungthil phawbada MLA sing mathang lanaki
न्यू दिल्ली चनबगीदमक इम्फाल एयरपोर्ट थोलखिबा मणिपुरगी हानगी चीफ मिनिस्टर एन बेरेन पाउमीसिंग हंकिपो वहंगी पाखुम पीरदुर महंगना हाइबदा सेंट्रल लीडरसिंग कौरकपदगी ngarang न्यू दिल्ली दा रूलिंग पार्टी की एमएलए सिंगना संगसिनरी बसिन पॉजिटिव ओइबा आउटकम अमा सुसोई सोइदना लाकने हाइबगी थाजबलै सेंट्रल लीडरसिंग एनडीए की पार्टनर ओइना लैदिबा मणिपुर की एमएलए पुनमक दिल्ली दा लाकनबा खंगलकपदगी माक मसासु सरुक याबा सतपनी हाइरदुना बेरेन हाइ हान ममांग बीजेपी की एमएलए सिंग कौरकपदगी दिल्ली दा सत्तुना सेंट्रल लीडरसिंग उनखिबस लेख्रे ngasi khongset asina positive oiba outcome ama purakani haibagi thajaba lei manipur gi miyamna su thajaba thamsi center gi lengana manipur da haujik thengnari bu khodong sadaba sing ko na batapna tapna khongthang kya paikhatli haina su berena phungtokhi berena hai government asi continuing process ni ayha amuhana power da halakpa natragan halaktraga su eha ki matamda manipur da yamna sauna landscape scenes ama puraklamkhi manipur da haujik paikhaliba concrete road की थबक सिंसु अथवा मतमदा निंगथीना लुसिंगने की चीफ मिनिस्टर के लमजेल द बीरेन सैत्रबता अमसुम खेमसान यावरी एजेंसी बीजेपी की नेशनल लीडर सिंह की मैकेडी की बीजेपी मणिपुर प्रदेश की प्रेसिडेंट की खुथांगदा ngasi nungthul phawgi manungda NDA gi MLA sing Delhi da laknaba khangalakpagi matungina ngarang ayamba MLA sing Delhi gi damang imphal thadokna khibaga loinana pawgi agency amana tawrakpa report ta kariguma manipur da popular government ama lehalaglabadi maduda chief minister oinabigi akanba lamjel tanari bisingi manungda hanagi chief minister beren speaker TS Saitrabata amasung hanagi minister Y Khemchan yauri hena BJP gi senior leader amana phongdorakle haina pali pausnai mamang thagi taraga manga da sukuki jogi MLA khara yauna BJP gi MLA singa party gi national leader ani ga phaminadana wari sanakhrabani haireduna hauju manipur legislative assembly gi apunba seat humfu gi da NPP gi ama laikhidraba matungda manga NPF ki manga Congress manga Kuki People's Alliance ani JDU ama amasum BJP gi MLA kuntraga tre lairi bane hari adumainama BJP gi MLA tare jauna Kuki Jau MLA singna makhoigi CSO singa kusamnaduna Manipur gi legislature gi power yawa union territory separate administration pinna demand tarokli bani haibo wafam spali aduga August 3 English singa kungo humdur Koki People's Alliance na berena lusing belengak sokolambadigi tokhibani habigi report su torkli Pochem Jadu Tawi Singnabadagi ahum halamli Pochem Jadu Tawi haina singnabadagi Jharkhand gi Palamu district matai mana amasum sahi taragani pansuraba makoi gi masan pama halamle haina police na phongtokri police officer lamana phongdokpagi matungina makoi ahum na hanumidang athengwada Palamu district ki Panki police station area da leiba makoi gi yumda halamkibani sub divisional police officer Manoj Kumar Zwana ki makoi gi piklibi masanu piyamasu aruba phibam da soktun lairambadagi government hospital amada portri thaudo asiga mari leinana case ama lokotpaga loinana thaudo sida sienaba singdu phanana bokhonari haina su mahakna phongtokli lainga ki officials singi senja thumja gi thawang ka henman khre IPFM Indigenous Peoples Forum Manipur IPFM gi chief advisor Asanka Saramadi general secretary Ramtahung Ben Thadorok Chiolamada lainga ki officials singi senja thumja gi thawang si ka henman khre masum khang mangambagi pangal haibadu miyam da lairakthri matam lairingai da maru phangna fokto hauna bo hotnaba mathau tare haina phongdorakli sirol asinai Imphal mayai sabukta lairiba Manipur secretariat asi Fatabigi lamda maming satpa mafam am oirakli hairiba mafam asi Manipur lainga gi administration gi sit oina khangnarabasu mafam asi da lairibo officing asi senja thumja da sauna senabada natana makhoi gi work culture asi asukimatik thajadaba amasum lemjaningai oidaba haibdu oiri State bureaucrat amadi official singasina sugadaba file kyagi mathakta matam sangna phamjinduna thabak tawduna lairakwadagi file singadu matam sana process tawduna clear tawdabana miyamna asuki mati khodong sadaba mayuna hali hairiba singasi yengduna ngasidagi hauna IPFM na atopa public organization singa kusamnaduna senja thumja thabak tawriba amadi mathau masakhangdaba official singasi yengsilagani amasum makhogi thawong sing senaragani karigumba lenga ki official bureaucrat amadi staff singna tawhoidaba thabak tawrama tarabadi mobile phone number 7005410744 sida pau pigiro haujuk phawbada aikoina senja thumja tabu official khara masakhang to le dubu makhoi kanano haibadi phongdokhiro heri IM gi nifugatare supervising de pangthokre India government a double standard policy sa thaduna naga sing bu mirai bire kyutoko
India government double standard policy sathaduna mawuksel sengdabadagi nagasingbu mirai biri amasum justice phangdana leiri habasi international community da khangadabani aikoina malem pumbadigi moral emotional amasum economic support launa bokhona si haina NSNIM gi chairman Q Tukuna phongdokri haibo apamasimak January 13 mathoida Dimapur da leiba NSNIM gi camp Hebron na pangthokpa Lal Haulup asigi nifugatare suba rising day ki thoramda phongdokhibani Q Tukuna haki global trend ha khangmasi maroi aikoina haujik lariba matamasi strategic global engagement gi demand ni aikogi struggle amasum aikogi wari ase Nagalim amasum Indian subcontinent khaktada lehanbigi muhta malen sin buthuna yohongadabani NSN gi lusing basina makata na hai haujiki malem asida mapangal kan ba haibisi khulai khaktana oibi yadri adubu innovation amasum strategic intelligence leibitai ground reality lakliba threats sing khangwa duga yeknabagi mapangal amadi asonba anima khangba haibisi yamna maru oibini NSNIM na advanced oiraba technology yauna modern warfare mayukna na basiem sagadabani intelligence amasum strategic awareness ta invest tawdaba haibisi aikoi isabu powerless ama oirakani tukuna hai nagamiyam gi historical political amasum legal rights sing asi yetna ningai oidi madugi hak sing asi kakta loiti aikoina global ga hongbasing social technology amadi economy ga satminaba ngamdraba amasum pragmatic policy sing puthokpa ngamdrabadi aikogi miyambu manghanbani haina lawani maram aduna aikogi wakhalon thauna thajaba amasum resource physical amadi finance challenge sing khudongchaba onthokpa amasum manglan sing buta sing ohenaba honapam thokli inglising amaga samapan ga maudraga taret ki ceasefire tawna khraba matung NSNIM na India government na Intaiti ani oina matam sana wari sanaduna lakpadagi English singani ga taraga mangagi August 3 da framework agreement sign tawbadagi Indonaga issue gi political settlement da masak tokpa khongthang ama laikhri adubo hanjin thajaba kiya mangan khibana India na thamoi sengde amasum double standard sanaduna lairi habisi takle hene sukyu to kona phongdoki NSNIM gi chairman hai karigumba phibam ama hekta laglabasu NSN Nagalim for Chris haiba banner sigi makhada setna lepkadabani isona naga singbu kaukthokpa leiti makna piriba thauna shakti edugi damak thagali February 3 da Abu Dhabi da Russia amasum Ukraine gi mathangi round gi wari sanaragani Ukraine amasum Russia gi marakta mathangi round gi ingthaba puraknabagi wari sananabadu laklibi yumsakisha amasum sagol sunumita pangtholagani haina Ukraine gi president Vladimir Putin na phongdokri lalushinanabagi matana wafam kya khananabagi damak hairiba numitsing asida Russia Ukraine amasum sangtainabagi thabak toribi United States ki invoicing adu Abu Dhabi da unaragani haina thajari aikoi gi wari sanabagi thabak sathariba team dagi report ama phangle maduri mathangi Maikai Ohungi Miphamadu Lakliba Tang Mari Amasu Mangada Abu Dhabi the Tari Masa Kain Wari Sananabagi Damak Ukraine Shem Sari Lanasi Maiku Daba Mawong the Lushinabagi Maikai Nakshilak Haibishida Aikoina Tawa Yawi Hena Zelensky Nike drone attack Tokri Marakshida United States ki President Donald Trump na Russian President Vladimir Putin da phone tawbada sayola madi Ukraine da aerial attack tawba toklagani haina yarakri haina claim tawkraba matung Russia ni Ukraine gi mafam kya da akan ba aerial attack tokri Dnipro city da khani da thapak tawbusing puraga thorakiba bus amada Russia na drone attack tawbada miyoi taraga manga secret tare na sokri ngasi ayuk habdi ngarang ayuk kha Ukraine gi maternity hospital amada Russia gi drone attack ta nupi ohum sokre amasum gynecology reception area mai sakri hari nahan ahing supa amasung ngarang ayuk phawda Russian attack drone maudra kapsilaki amasum mafam mapana pokhai bagi thawdok thoki kha Ukraine gi Kherson city da Russia ni yamna kana sel kapsilakpada nupi ama thina soken pawmana makhatari Boko Haram gi top commander yauna jihadi taraga mathoi hatkri Nigeria gi irang yamna kalliba awang nung pokta nahan ahin Nigerian army na satakiba operation amada terrorist group Boko Haram gi top commander amamaso atopa jihadi tara hatokre hari Borno state ki Sambisa forest ta Boko Haram gi commander oiba Abu Khalid asi terrorist group asi yamna maru oiba amani haina army spokesperson Sani Uban thadorokiba orol amadaki Borno state ki
Kondunga area da army ne attack tawkhibani maduda makhoi 13 hatokhi amasung makhoi na leiramba mafam adudagi sanaba amasung hidak langthak kya su recover tawkhi hena warol aduda ki yamna tamthiba terrorist group asi English ngani ga mapanda tholakhibani makhoi gi maming asigi atra si yamna natai sadaba mongda nongsuklonggi mahai masing si sokhoidabani haibani makhoi na mathong maram khangdana hingsa gi thabak sa thabada misam lising kuntra ga manga gi matakta sikre amasung million aniro mayu makai takre KRA gi Sergeant Major ama yauna kedar ani phari police security force na state asigi law and order ngak sin bigi thabak lokhatpa oina thigum bigi thabak sa thabada KRA gi Sergeant Major ama yauna kedar ani phari na police ki sirol amna phungdokni Kangpokpi police station ki manung sanwa cycle KMC bridge ta ki phara wadudi KRA SES ki Sergeant Major ni heba Lamgin Lal Chongloi Allies Robin se kuntra ga taruni New Cycle Village tagi ni mangondagi maru ohum yauna 9mm pistol amasu phagat pangam hari amaramdana WY tablet kg nipan hianbaga konana ama phare hari security force na Tenopal dagi kilogram 8.3 rongi oigada WY tablet ka konana mi ama phare hena police na phungdokli WY tablet ka konana phara badudi tongkho kai mate se kuntra gomle Tenopal dagi ni magna seasonaba Maruti Suzuki gi Wagon R registration number WB06J3605 mobile phone ama Aadhaar card ama amadi voter card amasu phagat pangam khenis paw muna makatari nakala maromdana Singjume police station gi manung sanba langthaba ningomamdi gi prepark ki kedar ni haiba amasu phare hari pharabadudi namai rakpam Roshan Singha se kundamanga erengma makhalekai hausingna langthabal ningomamda leibani hairena su paus na makatana su phungdorakli aduga tentana sumna myamna thamjage haujikoi na di myam paus matang sa lusinjarage amasu makhata ba anoba update myam puna ngamina sena channel sigi maikirigi myamgi maphamda makhata na thamjari makhata ba anoba update myam puna ngamina sena channel sigi thamjari